ꯃꯊꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯉꯥꯡ ꯆꯥꯖꯦꯟꯕꯤꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯁꯦꯂꯦꯛꯀꯤ ꯑꯥꯏꯇꯦꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯈꯨꯠꯊꯥꯡꯗ ꯄꯤꯖꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯤꯍꯨꯠ ꯑꯃ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔꯗ ꯊꯥꯖꯔꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯁꯦꯂꯦꯛꯀꯤ ꯑꯥꯏꯇꯦꯝꯁꯤꯃ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯦꯂꯦꯛꯀꯤ ꯑꯥꯏꯇꯦꯝꯁꯨ ꯄꯥꯡꯕꯤꯔꯛꯄ ꯃꯦꯗꯝ ꯅꯟꯗꯤꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕ ꯃꯦꯗꯝꯅ ꯃꯁꯤ ꯄꯤꯕꯤꯔꯛꯄꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯦꯗꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯃꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯂꯤꯞ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯎ ꯕꯤꯔꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗ ꯆꯠꯆꯔꯨꯕ ꯃꯥꯅ ꯃꯁꯤꯃꯇꯪ ꯂꯩꯕꯤꯔꯒꯗꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯃꯁꯤꯃꯁꯨ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯃꯦꯗꯝ ꯁꯣꯔꯣꯕꯂꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤ ꯑꯩ ꯂꯩꯖꯔꯒꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯣꯠꯂꯝꯁꯤ ꯌꯧꯔꯛꯑꯦ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯐꯝꯗꯨꯗ ꯏꯅꯥꯎꯕꯤꯔꯗ ꯁꯤꯟꯅꯖꯔꯒꯅꯤ ꯃꯁꯤꯃꯒ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯦꯟꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯣꯡꯈꯥꯏꯕꯝ ꯔꯥꯖꯨ ꯃꯍꯥꯛꯁꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯇ ꯌꯥꯎꯕ ꯃꯦꯝꯕꯔ ꯑꯃꯅꯤ ꯑꯗꯨ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯦꯝꯕꯔꯁꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯌꯥꯎꯔꯤꯕ ꯃꯁꯥꯃꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯟꯁꯜꯂ ꯈꯤꯇꯪ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯃꯍꯥꯛꯁꯤ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯌꯣꯡꯈꯥꯏꯕꯝ ꯔꯥꯖꯨꯁꯤ ꯃꯌꯨꯝ ꯃꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯍꯧꯖꯤꯛ ꯂꯥꯆꯦꯟꯅꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯗꯣꯅꯔꯁꯇ ꯌꯥꯎꯕ ꯃꯤꯑꯣꯏ ꯃꯥꯄꯟ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯌꯨꯝ ꯃꯩ ꯆꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯇꯞꯅ ꯈꯪꯉꯛꯄꯗꯒꯤ ꯃꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯁꯤꯃꯒ ꯄꯥꯡꯅꯕ ꯏꯅꯥꯎꯁꯤꯡ ꯄꯥꯏꯁꯤꯟꯕꯤꯔꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯦꯃꯤꯟ ꯃꯤꯔꯖꯥꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯕꯤꯔꯒꯅꯤ ꯑꯗꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯀꯔꯤꯒꯤ ꯈꯪꯍꯟꯖꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯗꯥꯏꯃꯟ ꯗꯣꯅꯔꯁꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯒꯗꯕꯅꯤ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯅꯥꯎꯅ ꯃꯁꯤ ꯃꯐꯝ ꯆꯥꯅ ꯌꯧꯍꯟꯕꯤꯔꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯑꯈꯟꯅꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯋꯥ ꯑꯅꯥꯒꯤ ꯇꯦꯡꯕꯥꯡꯂꯨꯞ ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃꯔꯣꯝ ꯇꯦꯡꯕꯥꯡꯖꯔꯛꯂꯤ ꯍꯧꯗꯣꯛꯆꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯖꯗ꯭ꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯅ ꯊꯧꯔꯝ ꯌꯥꯎꯅ ꯏꯁꯩ ꯁꯛꯅ ꯑꯩꯈꯣꯏ ꯉꯝꯖꯕ ꯃꯁꯦꯟ ꯈꯔ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯂꯨꯄꯥ ꯆꯥꯝꯃ ꯈꯥꯏꯅꯕ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯥꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯁꯤꯅꯉꯝꯕꯁꯤꯡ ꯑꯗꯨꯅ ꯇꯨꯡꯁꯤꯟꯅꯔꯀꯥꯟꯗ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯍꯟꯗꯛꯀꯤ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯗ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃꯔꯣꯝ ꯃꯇꯦꯡ ꯄꯥꯡꯖꯩ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯃ ꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯦ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯕꯁꯨ ꯊꯧꯔꯝ ꯑꯃ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯁꯟꯗꯣꯛꯂꯕꯁꯨ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯔꯦꯚꯦꯅ꯭ꯌꯨ ꯈꯔ ꯃꯗꯨꯗꯒꯤ ꯃꯤꯌꯥꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯊꯧꯔꯝ ꯑꯁꯤ ꯌꯦꯡꯅ ꯀꯥꯞꯄꯛꯈꯤꯕ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯃꯦꯗꯝ ꯁꯔꯣꯕꯂꯥ ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯁꯔ ꯔꯥꯖꯦꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤꯁꯨ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ GMF ꯃꯔꯨꯑꯣꯏꯅ ꯏꯆꯜ ꯃꯤꯀꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯤꯡꯗꯤ ꯂꯣꯏꯅ ꯄꯟꯖꯗ꯭ꯔꯦ ꯂꯨꯆꯤꯡꯕ ꯑꯃꯃꯝꯈꯛ ꯃꯤꯡ ꯄꯟꯖꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ GMF ꯃꯁꯤ ꯈꯛꯇ ꯅꯠꯇꯦ USAꯒꯤ ꯇꯤꯝ ꯅꯣꯔꯠ ꯏꯁꯀꯤ ꯃꯦꯗꯝ ꯁꯨꯅꯤꯇꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯀꯦꯅꯦꯗꯥꯗꯒꯤ ꯏꯆꯦ ꯍꯩꯒ꯭ꯔꯨꯖꯝ ꯁꯔꯗꯥ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯁꯤ ꯈꯛꯇꯃꯛ ꯅꯠꯇꯦ ꯐ꯭ꯔꯥꯟꯁꯇꯒꯤ ꯑꯁꯦꯝ ꯖꯤꯇꯦꯟ ꯑꯁꯦꯡꯕ ꯂꯩꯐꯝꯅ ꯁꯤꯡꯖꯃꯩ ꯏꯅꯥꯎ ꯕꯤꯀ꯭ꯔꯝ ꯁꯤꯡꯒꯥꯄꯨꯔꯗꯒꯤ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯆꯥꯎꯕ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯃꯩꯇꯩ ꯅꯣꯡꯁꯥ ꯇꯥꯡꯀꯛ ꯀꯌꯥꯔꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯕ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯦꯗꯝ ꯅꯟꯗꯤꯅꯤ ꯏꯆꯦ ꯄꯗꯃꯁ꯭ꯔꯤ ꯀꯨꯟꯖꯔꯥꯅꯤ ꯃꯤꯡ ꯄꯟꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯤꯡ ꯄꯟꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯔꯣꯏ ꯌꯥꯝꯃꯟꯈꯤꯕꯅ ꯉꯁꯤꯒꯤ ꯑꯩꯅ ꯄꯜꯂꯕꯁꯨ ꯄꯟꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯀꯌꯥꯔꯛ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯅꯤ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕు ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯅ ꯍꯦꯟꯅ ꯐꯩ something is better than nothing ꯃꯗꯨꯒꯤ ꯄꯥꯟꯗꯝꯗ ꯉꯝꯖꯕ ꯈꯔꯅꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯖꯈ꯭ꯔꯦ ꯆꯤꯊꯍꯧꯕ ꯄꯣꯠꯂꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯆꯥꯖꯦꯟꯕꯤꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯂꯦꯛ CRPFꯀꯤ ꯁꯦꯀꯦꯟ ꯏꯟ ꯀꯃꯥꯟ ꯑꯣꯏꯕꯤꯔꯤꯕ ꯃꯦꯗꯝ ꯅꯟꯗꯤꯅꯤꯅ ꯁꯦꯂꯦꯛꯁꯤꯡ ꯄꯨꯊꯣꯛꯄꯤꯔꯤ ꯂꯣꯏꯅꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯃꯦꯗꯝ ꯁꯣꯔꯣꯕꯂꯥꯅ ꯏꯅꯥꯎ ꯕꯤꯔꯒꯤꯗꯃꯛ ꯕꯤꯔꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯨ ꯂꯩ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯤꯡꯂꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯉꯥꯏꯐꯗꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯄꯤꯕꯤꯔꯛꯄꯅꯤ ꯑꯁꯨꯝꯅ ꯑꯉꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯅꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯑꯦꯗꯃꯤꯟꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯗꯥꯏꯃꯟ ꯗꯣꯅꯔꯁꯄꯨ ꯁꯧꯒꯠꯄꯤꯌꯨ
ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯗꯣꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯝꯖꯕ ꯈꯔ ꯇꯦꯡꯕꯥꯡꯖꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯗꯥꯏꯃꯟ ꯗꯣꯅꯔꯁꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯃꯊꯪ ꯑꯉꯝꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯖꯔꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯋꯥ ꯑꯅꯥ ꯀꯌꯥꯗꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯔꯤ ꯊꯥ ꯑꯃꯗ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 100ꯈꯛ ꯈꯥꯏꯅꯔꯒ ꯁꯦꯝꯂꯛꯈꯤꯕ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯇꯦꯡꯕꯥꯡꯕ ꯉꯝꯖꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯅ ꯉꯝꯍꯟꯕꯤꯕꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕꯁꯤꯡꯗꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯆꯗꯨꯅ ꯂꯩꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ